masai country dagi atopa country amata lot na chatpagi we mayam ma tawnai so America da changbagi damakta donkey lives kaina mayam tawri donkey harise adukumba route amata illegally migrate tawraga chatpani amadi America gi manung da changbagi damakta masi chatpagi damakta am sathirba jungle forest ama tin kang amadi lin gi marakta chatpa mathau tai so masumai chapra da success mayam oi aduka marabak thiba kya si ki daba nate masi wari mayam lai even film phawda Shahrukh Khan gi laibani so donkey asina land route chatpani paisa kha piraga sagol na ama mateng to halagal form to ki local mi sing da piraga masi jam bricks oiba adukum buwe ni hai donkey sene laire masi galoi na ani so method amana masi yamna satina risk oiba thabak amani adu mi kana tawduna laikre ma de plane hadis international plane country amada chatpa masi da lot na anyhow changkraga ngasai gi plane asida di tongya da banina plane adugi landing gear haina wheel ma tha thrakpado madu chingkhat pham asida wheel si ka khraga ma de space machat amatang laijat ni masida thupaga chatpagi masigi method asida su tawba myam yaukre India gi Punjab tagi makhoi machinau ani chatki London da chatki London da chatkhraga mase landing gear se taraklaga runway da tarakpada makhoi ani su pop tarakpani masida ngasai mayam ba city si kiba aduga manau asidi hinghore haidi adugi warim su laikre asum haina mayam ma laikre wari lakini adupu handak recently masigi landing gear ada tonglaga chatpasi wari ama thokre recently handak mar asidi wari ni adu kai de Afghanistan ki Kabul dagi nupa macha pakhang macha ma teenager ni young nate adult nate teenager ni mak na setli se just pumyat Punjabi mokoi adi set nai dana madu setli haidi aduga speaker red color gi bluetooth na kare speaker tawraga isai sakpado madugi pot adumatani sine maki makute yaram lise aduga ma ase Afghanistan gi makhoi gi local plane haidi local plane masigi local plane ase India gi capital city Delhi da taba madugi en ada changa landing gear da phamlak maksi laklambani aduga Afghanistan to Kabul very long distance din nati aduga India to London pa basti very long distance ni aduga plane amana pai ki bahari se mathak ta ko gi baraf na ingba dugumba location su yam yauri isini aduna freeze oi hakjang kerse freeze oi silakpa aduga madugi landing gear adu ai di khonjel se yam na kanna thokpa engine ki khonjel se aduna mana kong se ko gi taba ngamtara pokai be aba mongi adugumba saktam ka su hen bajani so hairi pa angang asina hojik Afghanistan dagi adugi mafam da tongduna laklaga aduga Delhi yorokpa asida akina kong na kari tarang bani madugi engine gi khonjel ama khonjel do madugi saktam na kari no aduga mak masana kari experience oirang bani masi purma ase khangning da to only curiosity gi damak da khangning dan ta torok bani so angang se plane asida tongna lakle plane ase landing tawre New Delhi da adugi matung da plane se runway da taraga landing gear ase hangdorok matamta plane se lep lo kanda mak ase kumthare adugi airport amagi manung da runway ama leiratana runway se ki thangna taxiway ane ama su leisini taxiway ase runway se na only plane ase pakhet ki mapam taxiway se na plane ase runway de ki thaiduna khotuna laklaga ma ke thangpam khotpam ama asi samduna laklaga be koba mafam su leisini airport khuding da be se dana bonga sai ki mi sing ase tongpam kumpham adugi taxiway asida angang ase khoje chatun leirambani sini masida airport ki security guard police army sing sina khang kaino angang amma masi India macha su mante aduga selibna Punjabi pumyat adu kanana sida tawri se hana har matu da ma ase pharaga puraga ma ase police ki room da pusille aduga hangle khole nang kai no kai da lagino karino ma ki hakchang check tawre atu mutung da mangon da only speaker macha dum phangi sini aduga mak na haibata ai Kabul gini aduga ai se plane ase ki landing gear manung da phamna lakpani aduga nonna aswaina tawdana lakle senang siroidra kholadra aduga karigino hang matam da ai se plane amma ki manung da sumain chatpada kamain tawi aduga country amde chatpana kamain tawbono masipun makse only khangba ki damak ta torakpani as for curiosity haipa reply si pisini Maswai the point to be noted about form na angang only 13 years the Parisini, Aduka Max city came to Todisini, Angang se Afghanistan de Kabul city, Yamna Puinasang Sanglam with the Angang asida Hangkola matung the high city, Maldi Marker the Segna India the chat liba Nihana chat Natesini, Iran the chat libani plane, as I don't chat Panisini, Aduga, just Kang Bagi the Makta Mark Tor, Aduma Seudre, Aduga India gi, police na army da Mark and say Amoka Hangtir matung the free the
amukka plane tongalanga Kabul sila halangre sini so landing gear da lot laga atop mafam da chatpa country amada chatpa ki wari ase mayam laikre asige chali sigai gino ma ki job ki damakta paisa ki damakta amati mafam da ki mafam amda chatpa ki damakta sen leraktra bata hairi pa yamna risk oir ba amati thawai se kari oini khangdra ba dugumba step ase lokhat na base masigi example ama India dagi machinau ani chatke base India to London masig yam phawbani masiga loina na London to Los Angeles chatpa dugum warim se thok masi 2015 dani Kabir Muhammad kawi mak ase 5 hours ki masigi journey asida mak ase adugi perform the tongkhra matung da madugi khonjel aduga ingba khotpa plane se paikhatraga some thousands feet ki mathak ta parni dana so masidagi mak senseless oi ki aduga tarak mutam da thawai se makti se hodraga aduga senseless mong da tarak pa aduga hospitalized oi bti mathau tai sini anyhow so madi Kabir Muhammad gi warim kan lai mak ki sidi se hodre adupu senseless mong da tarak pani haidi masiki story am laikre asigum wari am 2021 da uki masina Los Angeles tagi Guantanamo ri mafam chatpa 3 hours ki flight ni masida no pam chaki amuba pama adubu mak ase 3 hours ki manu asida mak sidi se hodi adubu mathak ta ing ki ba khu ing aduga senseless oi khajani aduga oxygen su kharwa itana mathak ta di aduna mak se landing gear thorak matam da mak ase sidi se hodri adubu koi hai re hakjang se aduga ingmanduna hyperthermia oi kiduna mak so hospitalize oi ki sidi se hodi sini asigum warim su leira ahum su warim su lei 2021 the so latest wari moiki masina bu Kenya machani amu macha mak ase Heathrow airport ta Kenya dagi London para ko plane amagi landing gear manung da tonglak pani aduga Kenya si thadok laga London da chalati hingrati makoi nungai ni aduga police na phara su khani toroga thadok pikani kaina khalaga para ki bani adu mak chmarai thi ki masi pairak laga mathak asida ingkiba loina na ngasagi airport asida plane asi landing torokpagi damakta ngasagi landing gear ki box ase hana hangi masida mak ase wakhal lai hodroba kaino aduna masi ta khibani sini airport yo hodre adugi mathakta marak tu lei pa mafam da tasin ki adu marai bak thi drama ga si ki asuma no wari watai se mayam oikre adubu 13 years da phare pa Afghan angang asigi wari chana amak masigi wari sing ase ningsing ale mak no makhak leirame adugi matungda amaka Kabul da thinkre mak na khalub se Iran Japanese ni Iran da chalam la gati ma sa da leiram ki su ai maramti pa Afghanistan ki mi si Iran da amna lei sini mayam su tan thorakre adubu asigum bathawa se amna risk lei bathawa se asikari ki no tawri se masi tofam thokte very dangerous isagi country da lei kadapni isai country da nungaina mawda lei buta nungai buta kai su phang ponte so thanks for watching